ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯐꯣꯛ ꯇꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯣꯖꯥꯅ ꯍꯥꯏꯕ ꯏꯟꯈꯤꯕ ꯁꯤꯠꯁꯥ ꯑꯃ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯌꯥꯝꯅ ꯄꯤꯛꯈ꯭ꯔꯕ ꯆꯤꯡꯌꯥꯒꯤ ꯃꯌꯥ ꯑꯃꯗ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯇꯥꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯃꯆꯥ ꯑꯗꯨꯗ ꯐꯩꯖꯥꯎ ꯀꯧꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯐꯩꯖꯥꯎ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡꯗꯤ ꯌꯥꯝꯅ ꯂꯩ, ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯤ ꯍꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯑꯔꯥꯞꯄ ꯈꯨꯜ ꯑꯅꯤꯗꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯌꯨ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯈꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯐꯩꯖꯥꯎꯅꯗꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯐꯖꯅ ꯁꯨꯍꯜꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯜꯃꯨ ꯑꯃꯗꯤ ꯆꯥꯎꯇꯣꯟꯅꯤ꯫ ꯐꯩꯖꯥꯎꯗꯤ ꯂꯥꯏ ꯅꯤꯡꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗꯕ ꯊꯕꯛꯅꯤ꯫ ꯆꯍꯤ ꯑꯃ ꯇꯣꯜꯃꯨ ꯑꯃꯗꯤ ꯆꯥꯎꯇꯣꯟꯅ ꯐꯩꯖꯥꯎꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯈꯨꯗꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯃꯗꯤ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯍꯩ ꯃꯔꯣꯡ ꯊꯥꯖꯤꯟꯕꯤꯕ, ꯍꯩ ꯂꯩꯅꯆꯤꯡꯕ ꯀꯌꯥ ꯃꯔꯥꯡ ꯀꯥꯏꯅ ꯐꯔꯛꯄꯗꯨ ꯎꯕꯗ ꯐꯩꯖꯥꯎ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯝꯃꯤ, ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯣꯜꯃꯨ ꯑꯃꯗꯤ ꯆꯥꯎꯇꯣꯟꯅ ꯐꯩꯖꯥꯎꯒꯤ ꯃꯌꯨꯝꯗ ꯂꯩꯔꯛꯂꯤꯕꯁꯤ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯇꯣꯜꯃꯨꯅ ꯆꯍꯤ ꯑꯃ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯐꯩꯖꯥꯎꯗ ꯍꯥꯏꯔꯝꯃꯤ꯫ ꯐꯩꯖꯥꯎꯅ ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯇꯣꯜꯃꯨꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯛꯄ ꯑꯃꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯕ ꯄꯨꯝꯅꯃꯛ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯅ ꯑꯣꯏꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯑꯣꯖꯥ ꯄꯦꯜꯂꯦ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯗ ꯑꯔꯨꯕ ꯄꯣꯠꯁꯛ ꯑꯃ ꯁꯤꯟꯅꯔꯒꯦ꯫ ꯄꯣꯠꯁꯛꯁꯤꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯈꯣꯡꯗ꯭ꯔꯨꯝ ꯃꯔꯨꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯆꯍꯤ ꯑꯃ ꯑꯩꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯔꯛꯄꯒꯤ ꯃꯍꯩ ꯑꯣꯏꯅ ꯉꯁꯤꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯃꯔꯨꯁꯤ ꯑꯣꯏꯅ ꯄꯨꯈ꯭ꯔꯣ꯫ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ꯫ ꯇꯣꯜꯃꯨ ꯑꯃꯗꯤ ꯆꯥꯎꯇꯣꯟꯅ ꯃꯥꯒꯤ ꯑꯣꯖꯥꯗꯨꯅ ꯃꯕꯥꯅꯤꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯃꯔꯨ ꯃꯉꯥ ꯄꯤꯔꯛꯄꯗꯨ ꯃꯥꯒꯤ ꯃꯈꯨꯠꯅ ꯆꯦꯗ ꯐꯖꯅ ꯌꯣꯝꯂꯕ ꯃꯇꯨꯡꯗ ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯇꯣꯜꯃꯨꯅ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯑꯣꯖꯥ ꯐꯩꯖꯥꯎꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯈꯣꯡꯗ꯭ꯔꯨꯝ ꯐꯖꯅ ꯊꯥꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯈꯣꯡꯗ꯭ꯔꯨꯝꯁꯤ ꯑꯆꯝꯕ ꯈꯣꯡꯗ꯭ꯔꯨꯝ ꯅꯠꯇꯦ꯫ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯈꯣꯡꯗ꯭ꯔꯨꯝꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯃꯇꯝꯗꯨꯗ ꯅꯈꯣꯏꯒꯤ ꯑꯣꯖꯥ ꯂꯥꯛꯀꯅꯤ꯫ ꯈꯣꯡꯗ꯭ꯔꯨꯝ ꯊꯥꯕꯗ ꯍꯦꯛꯇ ꯊꯥꯖꯤꯟꯕ ꯇꯧꯒꯅꯨ꯫ ꯌꯥꯝꯅ ꯐꯖꯅ ꯊꯥꯒꯗꯧꯔꯤꯕ ꯃꯐꯝꯗꯨ ꯐꯖꯅ ꯅꯥꯄꯤ ꯑꯃꯠꯇ ꯍꯧꯍꯟꯗꯅ ꯐꯖꯅ ꯁꯦꯡꯇꯣꯛꯂꯕ ꯃꯇꯨꯡꯗ ꯊꯥꯒꯗꯕꯅꯤ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯈꯣꯡꯗ꯭ꯔꯨꯝ ꯊꯥꯔꯝꯗꯥꯏꯗ ꯅꯤꯡꯁꯤꯡꯒꯗꯕꯅꯤ꯫ ꯐꯩꯖꯥꯎꯅ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯇꯣꯜꯃꯨ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ꯫ ꯆꯥꯎꯇꯣꯟꯗꯤ ꯃꯌꯨꯝ ꯌꯧꯕꯃꯛꯇꯗ ꯃꯃꯥꯗ ꯄꯥꯎ ꯇꯝꯖꯩ꯫ ꯏꯃꯥ, ꯑꯩꯅ ꯉꯍꯥꯟꯃꯈꯩ ꯂꯥꯏꯔꯤꯛ ꯇꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯊꯥꯞꯅ ꯂꯩꯕ ꯑꯣꯖꯥ ꯐꯩꯖꯥꯎꯒꯤ ꯃꯌꯨꯝꯗ ꯂꯩꯔꯨꯕꯗꯨ ꯉꯁꯤꯗꯤ ꯑꯣꯖꯥ ꯐꯩꯖꯥꯎꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯊꯝꯃꯤ, ꯑꯗꯨꯒ ꯈꯣꯡꯗ꯭ꯔꯨꯝ ꯃꯔꯨ ꯑꯣꯏꯅ ꯄꯤꯔꯛꯏ꯫ ꯑꯩꯒꯤ ꯑꯣꯖꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯃꯥ, ꯑꯩ ꯐꯖꯅ ꯌꯨꯝꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯆꯥꯎꯇꯣꯟꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯅꯪꯒꯤ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯄ ꯈꯤꯕꯤꯛꯇꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯣ ꯏꯆꯥꯁꯤꯗꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯆꯥꯎꯇꯣꯟꯒꯤ ꯃꯃꯥꯗꯣ ꯏꯃꯨꯡꯗ ꯋꯥꯏꯔꯝ ꯁꯤꯠꯆꯤꯟꯕ ꯆꯪꯈ꯭ꯔꯤ꯫ ꯆꯥꯎꯇꯣꯟꯗꯤ ꯃꯥꯒꯤ ꯌꯨꯝꯗꯨꯒꯤ ꯍꯤꯡꯈꯣꯜꯗ ꯑꯣꯖꯥꯅ ꯍꯥꯏꯕ ꯈꯤꯕꯤꯛꯇꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯣꯡꯗ꯭ꯔꯨꯝ ꯊꯥꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯣꯝꯗꯅ ꯇꯣꯜꯃꯨꯗꯨ ꯃꯌꯨꯝꯗ ꯌꯧꯔꯒ ꯉꯥꯏꯍꯥꯛ ꯐꯝꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯩꯒꯤ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄ ꯈꯤꯕꯤꯛꯇꯨ ꯍꯌꯦꯡ ꯀꯣꯟꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯒꯦꯗ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯦ꯫ ꯇꯣꯜꯃꯨꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯦ, ꯃꯆꯟꯅꯨꯄꯤ ꯑꯃꯒ ꯃꯕꯣꯛ ꯑꯃꯒ ꯂꯩ꯫ ꯆꯦꯗ ꯌꯣꯝꯂꯝꯕ ꯈꯣꯡꯗ꯭ꯔꯨꯝ ꯃꯔꯨꯗꯨ ꯇꯣꯜꯃꯨꯒꯤ ꯀꯥꯒꯤ ꯖꯒꯥ ꯑꯃꯗ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯇꯣꯜꯃꯨ ꯃꯄꯥꯟꯒꯤ ꯃꯥꯡꯒꯣꯟꯒꯤ ꯆꯨꯔꯤꯈꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯕꯣꯛꯀ ꯃꯆꯟꯅꯨꯄꯤꯒ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯆꯟꯅꯨꯄꯤ ꯉꯥꯟꯕꯤꯅ ꯃꯥꯒꯤ ꯃꯕꯨꯡ ꯇꯣꯜꯃꯨꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯆꯧ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯕ? ꯏꯕꯣꯛꯀ ꯑꯩꯒꯁꯨ ꯃꯥꯏꯕ ꯇꯣꯝꯆꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯤ꯫ ꯏꯕꯣꯛꯀꯤ ꯍꯛꯆꯥꯡ ꯉꯝꯗꯕꯒꯤ ꯌꯦꯡꯊꯣꯛꯂꯨꯕꯅꯤ꯫ ꯇꯥꯆꯧꯅ ꯂꯥꯏꯔꯤꯛ ꯇꯝꯕꯅꯤ ꯍꯥꯏꯗꯨꯅ ꯆꯍꯤ ꯑꯃ ꯂꯩꯔꯨꯕꯗꯨ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯔꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯗꯒꯤ ꯇꯣꯜꯃꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯑꯣꯖꯥ ꯐꯩꯖꯥꯎꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯟꯁꯤꯒꯤ ꯁꯤꯟꯊꯥ ꯑꯣꯏꯅ ꯇꯥꯛꯄꯤꯔꯛꯏ꯫
ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯆꯥꯎꯇꯣꯟꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯣꯖꯥꯅ ꯍꯥꯏꯕ ꯈꯤꯕꯤꯛꯇꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯨꯕꯒꯤꯗꯃꯛ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯄꯦꯟꯕꯤꯔꯗꯨꯅ ꯈꯣꯡꯗꯨꯝ ꯃꯔꯨ 5 ꯆꯦꯗ ꯌꯣꯝꯂꯒ ꯄꯤꯔꯛꯏ ꯏꯕꯦꯝꯃ꯫ ꯑꯗꯨꯗꯒꯤ ꯃꯕꯣꯛꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯐꯔꯦꯗ ꯏꯁꯨꯁꯤꯗꯤ ꯅꯪꯒꯤ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯐꯖꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯨꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯝꯂꯒ ꯇꯣꯜꯃꯨꯒꯤ ꯃꯆꯟꯅꯨꯄꯤ ꯉꯥꯟꯕꯤꯒ ꯃꯕꯣꯛꯀ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯜꯃꯨ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯕ ꯍꯧꯔꯛꯏ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤꯈꯥꯗ ꯂꯦꯞꯂꯝꯕꯗꯒꯤ ꯑꯃꯨꯛ ꯈꯔ ꯆꯠꯊꯣꯛꯂꯒ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯡꯗꯨ ꯌꯦꯡꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯀꯔꯝꯕ ꯖꯒꯥꯗ ꯈꯣꯡꯗꯨꯝ ꯊꯥꯕ ꯆꯨꯅꯒꯗꯒꯦ ꯍꯥꯏꯕ ꯃꯐꯝꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯇꯣꯜꯃꯨ ꯋꯥꯈꯜ ꯍꯦꯛ ꯈꯟꯕ ꯂꯣꯏꯕꯒ ꯍꯌꯦꯡ ꯀꯣꯟꯅ ꯇꯧꯔꯒꯦꯗ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯀꯔꯤꯃꯠꯇ ꯇꯧꯗꯕꯤꯗ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 2 ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯑꯁꯣꯝꯗꯅ ꯆꯥꯎꯇꯣꯟꯒꯤ ꯈꯣꯡꯗꯨꯝ ꯊꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯈꯣꯡꯗꯨꯝ ꯃꯔꯨ 5ꯗꯨ ꯂꯣꯏꯅ ꯃꯇꯣꯟ ꯄꯣꯛꯈꯥꯏꯔꯛꯇꯨꯅ ꯊꯤꯡꯀꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯇꯣꯟꯗꯨ ꯍꯔꯥꯎꯕꯒꯤ ꯄꯪꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤ꯫ ꯊꯥ 2 ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯆꯥꯎꯇꯣꯟꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯟꯅ ꯂꯟꯅ ꯊꯥꯔꯤꯕ ꯈꯣꯡꯗꯨꯝ ꯀꯥꯡꯈꯨꯜ 5ꯗꯨ ꯑꯃꯠꯇ ꯁꯣꯏꯗꯅ ꯂꯣꯏꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯆꯥꯎꯇꯣꯟ ꯃꯗꯨ ꯎꯖꯕꯗ ꯍꯔꯥꯎꯖꯔꯗꯨꯅ ꯃꯃꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯇꯨꯅ ꯄꯥꯎ ꯇꯝꯂꯨꯔꯕ ꯃꯇꯨꯡꯗ ꯈꯣꯡꯗꯨꯝ ꯀꯥꯡꯈꯨꯜ 5ꯗꯨꯒꯤ ꯐꯖꯅ ꯁꯒꯥꯏ ꯁꯥꯕꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯊꯥ 1 ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯈꯣꯡꯗꯨꯝꯁꯤꯡꯗꯨ ꯌꯥꯟꯊꯗꯨꯅ ꯄꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯇꯣꯜꯃꯨꯗꯤ ꯃꯌꯨꯝꯗ ꯍꯣꯔꯦꯟ ꯊꯥꯒꯦ ꯍꯌꯦꯡ ꯊꯥꯒꯦ ꯈꯜꯂꯤꯉꯩꯗ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯍꯧꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯑꯗꯨꯃꯛ ꯈꯣꯡꯗꯨꯝ ꯊꯥꯗꯕꯤꯗ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯃ ꯈꯣꯡꯗꯨꯝꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗꯨꯗ ꯑꯣꯖꯥ ꯐꯩꯖꯥꯎ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯣꯖꯥ ꯐꯩꯖꯥꯎ ꯇꯣꯜꯃꯨꯒꯤ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯐꯩꯖꯥꯎꯅ ꯇꯣꯜꯃꯨꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯗꯨꯝ ꯊꯥꯕ ꯎꯗꯕꯗꯨꯗ ꯑꯣꯖꯥ ꯐꯩꯖꯥꯎ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯇꯣꯜꯃꯨꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯑꯣꯖꯥ ꯐꯩꯖꯥꯎꯅ ꯇꯣꯜꯃꯨꯒꯤ ꯃꯕꯣꯛꯀ ꯃꯆꯟꯅꯨꯄꯤꯒ ꯎꯅꯔꯝꯂꯒ ꯐꯩꯖꯥꯎꯅ ꯇꯣꯜꯃꯨꯒꯤ ꯃꯆꯟꯅꯨꯄꯤꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯏ, ꯑꯩ ꯂꯥꯛꯂꯝꯃꯤ ꯍꯥꯏꯅ ꯇꯣꯜꯃꯨꯗ ꯈꯔ ꯇꯝꯃꯨ꯫ ꯑꯗꯨꯗꯒꯤ ꯑꯣꯖꯥ ꯐꯩꯖꯥꯎ ꯑꯇꯣꯞꯄ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯇꯣꯜꯃꯨꯒꯤ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯐꯩꯖꯥꯎꯅ ꯆꯥꯎꯇꯣꯟꯒꯤ ꯃꯌꯨꯝꯗ ꯆꯠꯄꯗꯗꯤ ꯈꯣꯡꯗꯨꯝꯅ ꯇꯦꯛꯊꯒꯩ ꯄꯥꯜꯂꯝꯕꯗꯨ ꯎꯕꯗ ꯑꯣꯖꯥ ꯐꯩꯖꯥꯎ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯝꯃꯤ, ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯐꯩꯖꯥꯎꯅ ꯆꯥꯎꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯆꯥꯎꯇꯣꯟꯅ ꯃꯥꯒꯤ ꯑꯣꯖꯥ ꯐꯩꯖꯥꯎꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯑꯗꯨꯒ ꯆꯥꯎꯇꯣꯟꯅ ꯐꯩꯖꯥꯎꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ, ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕ ꯄꯨꯝꯅꯃꯛ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯦ꯫ ꯑꯣꯖꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯧꯖꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯐꯩꯖꯥꯎꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤ, ꯅꯍꯥꯛꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯄꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯑꯣꯖꯥ ꯄꯦꯜꯂꯦ꯫ ꯑꯗꯨꯒ ꯉꯁꯤꯁꯨ ꯋꯥꯍꯩ ꯑꯃꯒ ꯍꯥꯏꯔꯝꯒꯦ, ꯑꯍꯥꯟꯕ ꯄꯥꯜꯂꯛꯄ ꯈꯣꯡꯗꯨꯝ ꯃꯔꯣꯟꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯀꯣꯟ ꯀꯣꯟꯕ ꯈꯣꯡꯗꯨꯝ ꯑꯃꯈꯛ ꯄꯥꯜꯂꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯈꯣꯡꯗꯨꯝꯗꯨ ꯍꯩꯖꯤꯡ ꯐꯖꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯀꯥꯗ ꯃꯤ ꯀꯅꯥꯝꯇ ꯎꯍꯟꯗꯕꯤꯗ ꯈꯥꯏꯔꯒ ꯌꯦꯡꯉꯨ꯫ ꯃꯗꯨꯗ ꯑꯔꯨꯕ ꯄꯣꯠꯁꯛ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯍꯥꯛ ꯑꯩꯒꯤꯗ ꯑꯃꯨꯛ ꯂꯥꯛꯀꯗꯕꯅꯤ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯐꯩꯖꯥꯎ ꯆꯥꯎꯇꯣꯟꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯆꯥꯎꯇꯣꯟꯗꯤ ꯃꯃꯥꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯖꯩ꯫ ꯃꯃꯥꯅ ꯆꯥꯎꯇꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ ꯆꯥꯎꯇꯣꯟ, ꯉꯁꯤ ꯆꯌꯣꯜꯃꯨꯛ ꯂꯩꯔꯕꯗꯤ ꯈꯣꯡꯗꯨꯝ ꯃꯌꯥꯝꯁꯦ ꯀꯩꯊꯦꯜꯗ ꯀꯥꯗꯨꯅ ꯌꯣꯟꯕ ꯌꯥꯔꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯆꯥꯎꯇꯣꯟꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤ, ꯍꯣꯏ ꯐꯔꯦ ꯏꯃꯥ, ꯌꯣꯟꯊꯣꯛꯂꯨꯅꯕ ꯇꯧꯔꯨꯁꯤ꯫ ꯆꯌꯣꯜ ꯑꯃ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯃꯥ ꯃꯆꯥꯅ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯈꯣꯡꯗꯨꯝꯁꯤꯡꯗꯨ ꯌꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯌꯣꯜꯂꯛꯄꯅ ꯆꯥꯎꯇꯣꯟꯒꯤ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯆꯥꯎꯇꯣꯟꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯑꯉꯛꯄ ꯑꯃꯗꯤ ꯀꯜꯂꯛꯄ ꯐꯥꯎꯔꯛꯈꯤ꯫ ꯈꯣꯡꯗ꯭ꯔꯨꯝ ꯑꯌꯥꯝꯕ ꯑꯁꯨꯝ ꯌꯣꯟꯖꯔꯕꯁꯨ ꯈꯣꯡꯗ꯭ꯔꯨꯝꯁꯤꯡꯗꯨ ꯄꯥꯟꯕꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯂꯥꯛꯇꯨꯅ ꯃꯃꯥ ꯃꯆꯥꯅ ꯈꯣꯡꯗ꯭ꯔꯨꯝ ꯌꯣꯜꯂꯤꯉꯩꯗ ꯊꯦꯡꯅꯔꯦ꯫ ꯅꯤꯡꯊꯧꯅ ꯇꯣꯡꯂꯛꯂꯤꯕ ꯁꯒꯣꯜꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯗ ꯌꯥꯊꯪ ꯇꯥꯎꯊꯔꯝꯃꯤ, ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯃꯥ ꯃꯆꯥꯅ ꯌꯣꯜꯂꯤꯕ ꯈꯣꯡꯗ꯭ꯔꯨꯝꯁꯤꯡꯁꯦ ꯁꯒꯣꯜ ꯒꯥꯔꯤ ꯃꯊꯛꯇ ꯂꯣꯏꯅ ꯍꯥꯞꯀꯠꯂꯨ꯫ ꯇꯁꯦꯡꯕꯗꯤ ꯅꯤꯡꯊꯧꯅ ꯈꯣꯡꯗ꯭ꯔꯨꯝ ꯂꯣꯏꯅ ꯂꯧꯈꯤꯕꯒꯤ ꯃꯔꯝꯗꯤ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯒ
ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕꯗꯒꯤ ꯆꯥꯎꯇꯣꯟꯒꯤ ꯃꯁꯛ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯕꯨꯡꯗ ꯌꯣꯜꯂꯝꯂꯤꯕ ꯈꯣꯡꯗ꯭ꯔꯨꯝꯁꯤꯡꯁꯤ ꯂꯣꯏꯅ ꯂꯧꯔꯨꯁꯤ ꯍꯥꯏꯕꯗꯒꯤ ꯂꯧꯈꯤꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯥꯎꯇꯣꯟ ꯈꯣꯡꯗ꯭ꯔꯨꯝ ꯂꯣꯏꯅ ꯅꯤꯡꯊꯧꯅ ꯂꯧꯈꯤꯕꯗꯨꯗ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯁꯦꯜ ꯆꯥꯎꯅ ꯃꯃꯥ ꯃꯆꯥꯗ ꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯇꯣꯟ ꯃꯃꯥ ꯃꯆꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯆꯥꯎꯇꯣꯟꯒꯤ ꯃꯃꯥꯅ ꯋꯥ ꯑꯃ ꯆꯥꯎꯇꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯑꯣꯖꯥꯅ ꯄꯤꯔꯛꯈꯤꯕ ꯈꯣꯡꯗ꯭ꯔꯨꯝ ꯃꯔꯨꯁꯤꯗꯤ ꯑꯉꯛꯄ ꯑꯃ ꯄꯣꯛꯏꯅꯦ, ꯄꯥꯟꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯆꯥꯎꯇꯣꯟꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯃꯥꯗ ꯑꯉꯛꯄ ꯑꯃ ꯌꯦꯡꯍꯟꯒꯗꯕꯁꯨ ꯋꯥꯠꯂꯤꯕꯅꯤꯗꯣ꯫ ꯏꯃꯥꯗ ꯃꯇꯝ ꯆꯥꯅ ꯅꯆꯥꯅ ꯎꯠꯀꯅꯤ꯫ ꯆꯥꯎꯇꯣꯟꯒꯤ ꯏꯃꯨꯡꯅ ꯑꯁꯨꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯄꯗꯨ ꯎꯕꯗ ꯈꯨꯜꯗꯨꯒꯤ ꯑꯔꯥꯞꯄ ꯑꯅꯛꯄ ꯂꯩꯁꯥꯕꯤꯁꯤꯡꯅ ꯆꯥꯎꯇꯣꯟꯕꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯥꯎꯇꯣꯟꯅ ꯌꯥꯗꯦ꯫ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯈꯣꯡꯗ꯭ꯔꯨꯝ ꯑꯍꯥꯟꯕ ꯃꯔꯣꯟ ꯄꯥꯟꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯡꯗ꯭ꯔꯨꯝ ꯑꯃ ꯄꯥꯜꯂꯛꯂꯝꯃꯤ꯫ ꯈꯣꯡꯗ꯭ꯔꯨꯝ ꯑꯗꯨ ꯍꯩꯖꯤꯡ ꯐꯖꯅ ꯐꯥꯔꯕ ꯃꯇꯝꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯆꯥꯎꯇꯣꯟꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯎꯗ꯭ꯔꯤꯉꯩꯗ ꯍꯦꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯣꯟꯅ ꯈꯥꯏꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯈꯣꯡꯗ꯭ꯔꯨꯝ ꯍꯦꯛ ꯈꯥꯏꯕꯒ ꯈꯣꯡꯗ꯭ꯔꯨꯝꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯉꯥꯜꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯎꯇꯣꯟꯅ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯐꯖꯔꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯨ ꯎꯕꯗ ꯆꯥꯎꯇꯣꯟ ꯑꯉꯛꯄ ꯑꯃ ꯄꯣꯛꯄꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯑꯣꯖꯥ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯥꯎꯇꯣꯟ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛ ꯌꯧꯕꯃꯛꯇꯗ ꯐꯩꯖꯥꯎ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯂꯥꯏ ꯅꯤꯡꯕꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯎꯇꯣꯟꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯑꯣꯖꯥꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯐꯩꯖꯥꯎꯅ ꯆꯥꯎꯇꯣꯟꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯞꯁꯦ ꯌꯥꯝꯅ ꯐꯖꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗꯨꯗ ꯑꯍꯨꯝꯂꯛ ꯂꯪꯕꯗ ꯅꯪꯅ ꯋꯥꯈꯜꯗ ꯅꯤꯡꯕ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯊꯣꯛꯂꯛꯀꯅꯤ꯫ ꯃꯁꯤꯃ ꯀꯥꯎꯔꯅꯨ꯫ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯆꯥꯎꯇꯣꯟ ꯈꯣꯡꯂꯩ ꯊꯨꯅ ꯃꯌꯨꯝꯗ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯆꯥꯎꯇꯣꯟꯅ ꯃꯃꯥꯗ ꯈꯪꯍꯜꯂꯦ ꯎꯍꯜꯂꯦ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯨ꯫ ꯃꯃꯥ ꯃꯆꯥ ꯋꯥ ꯇꯥꯅꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯆꯥꯎꯇꯣꯟꯒꯤ ꯏꯃꯨꯡꯗꯨ ꯑꯉꯛꯄ ꯐꯪꯅ ꯅꯨꯡꯉꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯨꯝꯅ꯫ ꯆꯥꯎꯇꯣꯟꯒꯤ ꯌꯨꯝꯗꯨ ꯐꯖꯕ ꯀꯌꯥꯅ ꯂꯩꯇꯦꯡ ꯑꯣꯏꯔꯔꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯀꯣꯏꯔꯛꯂꯝꯃꯤ ꯆꯥꯎꯇꯣꯟꯒꯤ ꯌꯨꯝꯗ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯥꯛꯏꯕꯗꯨ ꯑꯇꯩꯒꯤ ꯅꯠꯇꯦ, ꯆꯥꯎꯇꯣꯟꯒꯤ ꯈꯣꯡꯗ꯭ꯔꯨꯝꯗꯨꯒꯤ ꯃꯍꯥꯎ ꯀꯥꯎꯕ ꯉꯝꯗꯕꯗꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯂꯩꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯥꯛꯄꯗꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯑꯃꯠꯇꯁꯨ ꯄꯥꯜꯂꯝꯗꯔꯦ꯫ ꯆꯥꯎꯇꯣꯟꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕ ꯐꯖꯔꯕ ꯅꯨꯄꯤꯗꯨ ꯆꯪꯂꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯥꯗ ꯑꯉꯛꯄ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯆꯥꯎꯇꯣꯟꯒ ꯃꯖꯥ ꯏꯕꯦꯝꯃꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯆꯥꯎꯇꯣꯟꯒꯤ ꯃꯃꯥ ꯊꯣꯛꯂꯛꯇꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯗꯒꯤ ꯃꯖꯥ ꯏꯕꯦꯝꯃꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ꯫ ꯑꯩ ꯉꯁꯤ ꯈꯣꯡꯗ꯭ꯔꯨꯝ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯈꯣꯡꯗ꯭ꯔꯨꯝ ꯑꯃꯠꯇꯁꯨ ꯄꯥꯜꯂꯝꯗ꯭ꯔꯦ꯫ ꯃꯇꯥꯡꯗꯨꯗ ꯆꯥꯎꯇꯣꯟꯅ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯆꯥꯎꯇꯣꯟꯒꯤ ꯐꯖꯔꯕ ꯌꯨꯝꯗꯨꯒꯤ ꯀꯥ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯔꯦ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇ ꯑꯣꯏꯅ ꯈꯣꯡꯗ꯭ꯔꯨꯝ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯆꯥꯎꯇꯣꯟꯅ ꯃꯖꯥ ꯏꯕꯦꯝꯃꯗ ꯍꯥꯏꯔꯝꯈꯤ꯫ ꯆꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃꯁꯨ ꯍꯔꯥꯎꯅ ꯌꯥꯖꯔꯗꯨꯅ ꯆꯥꯎꯇꯣꯟꯒꯤ ꯌꯨꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯃꯥꯅ ꯄꯥꯈꯠꯆꯅ ꯆꯥꯎꯇꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯏꯃꯥꯗꯤ ꯋꯥꯗꯕ ꯉꯝꯗꯦꯀꯣ꯫ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯈꯣꯡꯗ꯭ꯔꯨꯝꯅꯣꯅꯦ ꯂꯧꯔꯨꯒꯗꯕꯁꯤ꯫ ꯆꯥꯎꯇꯣꯟꯅ ꯃꯃꯥꯗ ꯋꯥꯔꯤ ꯁꯥꯕꯗ ꯌꯥꯏꯑꯣꯏꯔꯕ ꯈꯨꯗꯣꯞꯇꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯂꯤꯊꯣꯛꯇꯕ ꯃꯔꯝꯅ ꯃꯃꯥꯅ ꯄꯥꯈꯠꯆꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯗꯒꯤ ꯆꯥꯎꯇꯣꯟꯅ ꯑꯃꯨꯛ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯏꯃꯥ, ꯀꯔꯤꯁꯨ ꯋꯥꯔꯨꯅꯨꯁꯦ, ꯅꯆꯥꯅ ꯐꯅꯅꯕ ꯁꯤꯟꯖꯒꯦ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯅꯤ꯫ ꯃꯃꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯍꯥꯟꯅꯒꯨꯝ ꯈꯣꯡꯗ꯭ꯔꯨꯝ ꯄꯥꯜꯂꯝꯕꯗꯨ ꯎꯕꯗ ꯃꯃꯥꯗꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯆꯥꯎꯇꯣꯟꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯃꯥꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ, ꯅꯆꯥꯅ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯒꯤ ꯃꯇꯦꯡꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯕ ꯉꯝꯕꯅꯤ꯫ ꯏꯃꯥꯅ ꯄꯥꯈꯠꯆꯕꯁꯨ ꯇꯧꯔꯨꯔꯅꯨ꯫ ꯍꯣꯔꯦꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯥꯛꯄꯗ ꯁꯦꯜꯒ ꯑꯃꯠꯇ ꯂꯧꯔꯨꯔꯅꯨ, ꯈꯣꯡꯗ꯭ꯔꯨꯝ 1000ꯃꯨꯛꯁꯦ ꯂꯣꯏꯅ ꯄꯤꯈ꯭ꯔꯣ꯫ ꯃꯆꯥꯅꯨꯄꯥ ꯆꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯃꯥꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯝꯃꯤ, ꯍꯔꯥꯎꯖꯔꯝꯃꯤ, ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯄꯨꯡꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯈꯣꯡꯃꯤ ꯂꯥꯟꯃꯤꯒ ꯂꯣꯏꯅꯅ
ꯆꯥꯎꯇꯣꯟꯒꯤ ꯌꯨꯝꯗ ꯈꯣꯡꯗꯨꯝ ꯂꯧꯕ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯗꯤ ꯈꯣꯡꯗꯨꯝ ꯄꯥꯜꯂꯝꯗ꯭ꯔꯒ ꯉꯁꯤꯅ ꯈꯣꯡꯗꯨꯝ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯝꯕꯗꯨ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯋꯥꯈꯜ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯃꯥꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯀꯌꯥꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯉꯣꯟꯗ ꯂꯩꯇꯕ ꯌꯥꯗꯦ꯫ ꯃꯄꯥꯕꯨꯡꯗ ꯀꯟꯅ ꯍꯥꯏꯔꯒꯦ ꯃꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯈꯣꯡꯗꯨꯝ ꯃꯌꯥꯝꯗꯨꯒ ꯄꯨꯔꯗꯨꯅ꯫ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯌꯧꯕꯃꯛꯇꯗ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯕꯨꯡꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯖꯩ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯕ ꯅꯨꯄꯥꯗꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯒ꯭ꯔꯤꯒꯤ ꯇꯛꯏ ꯃꯄꯥꯕꯨꯡꯗ꯫ ꯑꯗꯨꯗꯒꯤ ꯃꯄꯥꯕꯨꯡꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯅꯤꯡꯉꯥꯏꯗ ꯊꯨꯅꯃꯛ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯆꯥꯎꯇꯣꯟꯕꯨ ꯀꯧꯈꯠꯂꯦ ꯁꯅꯥ ꯀꯣꯅꯨꯡꯗ꯫ ꯑꯗꯨꯒ ꯊꯨꯅꯃꯛ ꯆꯥꯎꯇꯣꯟꯗ ꯍꯪꯉꯤ, ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯂꯩ? ꯏꯅꯤꯡꯊꯧꯕꯨ, ꯅꯅꯥꯏ ꯑꯩꯗꯤ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯗꯒꯤ ꯏꯅꯤꯡꯊꯧꯅ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ, ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯅꯤꯗ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯕꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯥꯗꯨꯅ ꯆꯥꯎꯇꯣꯟꯕꯨ ꯊꯝꯈ꯭ꯔꯦ꯫ ꯃꯇꯥꯡꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯕꯨꯡꯗ ꯋꯥ ꯑꯃ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯥꯕꯨꯡ ꯃꯥꯕꯨ ꯊꯥꯗꯣꯛꯈ꯭ꯔꯣ, ꯃꯥꯅ ꯄꯥꯝꯖꯕꯗꯨꯗ ꯇꯧꯈꯤꯁꯅꯨ꯫ ꯑꯗꯨꯗꯒꯤ ꯆꯥꯎꯇꯣꯟꯅ ꯏꯅꯤꯡꯊꯧꯗ ꯋꯥꯍꯪ ꯑꯃ ꯍꯪꯂꯝꯃꯤ, ꯅꯅꯥꯏ ꯑꯩꯗꯤ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ, ꯑꯩꯒꯤ ꯄꯥꯝꯖꯕ ꯑꯃꯈꯛ ꯂꯩꯖꯩ, ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯅꯅꯥꯏ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗ ꯂꯥꯏꯔꯕ ꯑꯃꯠꯇ ꯂꯩꯍꯟꯕ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯂꯥꯏꯔꯕ ꯑꯃꯠꯇ ꯂꯩꯍꯟꯗꯅꯕ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯁꯤꯟꯕꯤꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯖꯒꯅꯤ꯫ ꯐꯔꯦ ꯍꯥꯏꯗꯨꯅ ꯆꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯊꯕꯛꯇꯨ ꯑꯣꯟꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯃꯄꯨꯡꯅꯤꯡꯗ ꯂꯦꯞꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯆꯥꯎꯇꯣꯟꯒꯤ ꯃꯌꯨꯝ ꯑꯁꯨꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯄꯗꯨ ꯎꯕꯗ ꯁꯍꯦꯂꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯆꯥꯎꯇꯣꯟꯒꯤ ꯃꯌꯨꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄꯗꯒꯤ ꯃꯃꯩꯊꯪꯗ ꯆꯥꯎꯇꯣꯟꯅ ꯅꯨꯡꯁꯤꯔꯨꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯆꯥ ꯏꯕꯦꯝꯃꯗꯨ ꯂꯧꯕ ꯇꯥꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯇꯣꯟ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯆꯥꯎꯇꯣꯟꯒꯤ ꯃꯃꯥꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ, ꯄꯦꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯆꯥꯎꯇꯣꯟ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥ ꯑꯃ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤ ꯍꯦꯟꯖꯥꯡꯅꯣ ꯅꯨꯡꯁꯤꯕꯤ? ꯃꯆꯥ ꯏꯕꯦꯝꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯉꯥ ꯑꯣꯏꯅ ꯊꯣꯡꯂꯦ ꯄꯥꯝꯃꯨꯕ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯇꯣꯜꯃꯨꯗꯨ ꯆꯥꯎꯇꯣꯟꯒꯤ ꯃꯌꯨꯝꯗ ꯀꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯇꯣꯜꯃꯨꯅ ꯆꯥꯎꯇꯣꯟꯕꯨ ꯀꯧꯏ, ꯍꯣ ꯃꯔꯨꯞ ꯆꯥꯎꯇꯣꯟꯕꯨ ꯂꯩꯕ꯭ꯔꯣ? ꯐꯖꯔꯕ ꯆꯥꯎꯇꯣꯟꯒꯤ ꯌꯨꯝ ꯀꯩꯁꯤꯡꯗꯨ ꯎꯔꯨꯕꯗ ꯑꯉꯛꯄ ꯀꯌꯥ ꯄꯣꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯥꯎꯇꯣꯟꯗꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯎꯗꯕ ꯀꯨꯏꯔꯦꯗ, ꯀꯝꯗꯧꯔꯤ, ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯀꯥꯈꯠꯂꯛꯑꯣ, ꯏꯃꯨꯡꯗ ꯐꯝꯃꯨꯁꯤ꯫ ꯑꯗꯨꯗꯒꯤ ꯇꯣꯜꯃꯨꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ, ꯏꯇꯥꯎ ꯐꯝꯗꯕꯁꯨ ꯌꯥꯔꯦꯗ, ꯃꯥꯡꯒꯣꯟꯗ ꯑꯣꯏꯅ ꯐꯝꯁꯤꯗ ꯍꯥꯏꯗꯨꯅ ꯆꯧꯀ꯭ꯔꯤꯗ ꯇꯣꯜꯃꯨꯕꯨ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯇꯣꯜꯃꯨꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯏ, ꯃꯇꯥꯎ ꯆꯥꯎꯇꯣꯟꯅ ꯍꯣꯡꯂꯝꯂꯤꯕ ꯃꯌꯥꯝꯁꯤꯕꯨ? ꯑꯗꯨꯗꯒꯤ ꯇꯣꯜꯃꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯆꯥꯎꯇꯣꯟꯅ ꯃꯈꯥ ꯇꯥꯔꯛꯏ, ꯆꯍꯤ ꯑꯃ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯖꯥ ꯐꯩꯖꯥꯎꯒꯤ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯨꯕꯗꯨ ꯑꯣꯖꯥꯅꯗꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯝꯕꯤꯗ꯭ꯔꯕꯁꯨ ꯑꯣꯖꯥꯅ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯅꯈꯣꯏ ꯑꯅꯤꯗ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯣꯡꯗꯨꯝ ꯃꯔꯨ 5 ꯑꯩꯈꯣꯏ ꯑꯅꯤꯗ ꯄꯤꯔꯛꯈꯤꯕꯗꯨꯅ ꯃꯗꯨꯒꯤ ꯃꯄꯥꯟꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯦ ꯃꯔꯨꯞ꯫ ꯑꯗꯨꯒ ꯌꯥꯏꯔꯣꯏꯔꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯃꯁꯨ ꯈꯣꯡꯗꯨꯝ ꯄꯥꯜꯂꯛꯄꯗ ꯌꯥꯎꯔꯛꯇꯨꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯦ ꯃꯔꯨꯞ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯁꯨ ꯂꯧꯕ ꯐꯪꯖꯔꯦ꯫ ꯑꯗꯨꯗꯒꯤ ꯇꯣꯜꯃꯨꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯗꯨꯅ, ꯑꯋꯣꯏꯕꯔꯥꯅꯦ ꯃꯔꯨꯞ ꯆꯥꯎꯇꯣꯟ? ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯈꯣꯡꯗꯨꯝ ꯊꯥꯕ ꯍꯧꯔꯒꯦ ꯆꯥꯎꯇꯣꯟꯗ ꯍꯥꯏꯔꯝꯂꯒ ꯇꯣꯜꯃꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯥꯎꯇꯣꯟꯒꯤ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯇꯣꯜꯃꯨꯅ ꯃꯥꯒꯤ ꯀꯥꯗ ꯊꯝꯈꯤꯕ ꯈꯣꯡꯗꯨꯝ ꯃꯔꯨ 5ꯗꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯣꯡꯗꯨꯝ ꯃꯔꯨ 5ꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯐꯪꯗꯤ ꯐꯪꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝꯗꯨꯒꯤ ꯍꯤꯡꯈꯣꯜꯗ ꯐꯖꯅ ꯊꯥꯕ ꯍꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ 20ꯔꯣꯝ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯈꯣꯡꯗꯨꯝ ꯃꯔꯨ 5ꯗꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯗꯅ ꯊꯥꯕꯤꯔꯕꯅꯤꯅ ꯈꯣꯡꯗꯨꯝꯁꯤꯡꯗꯨ ꯂꯣꯏꯅ ꯄꯥꯟꯕꯕꯨꯗꯤ ꯄꯥꯟꯖꯔꯕꯁꯨ ꯍꯩꯖꯤꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯄꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯇꯣꯜꯃꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ, ꯑꯣ ꯑꯣꯖꯥꯅ ꯍꯥꯏꯕꯗꯨ ꯃꯇꯝ ꯆꯥꯅ ꯊꯥꯕꯤꯔꯝꯃꯗꯤꯀꯣ ꯍꯥꯏꯗꯨꯅ ꯇꯛꯁꯤ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯣꯔꯦꯟ ꯊꯥꯒꯦ, ꯍꯌꯦꯡ ꯊꯥꯒꯦ, ꯀꯣꯟꯅ ꯊꯥꯒꯦ ꯈꯜꯂꯤꯉꯩꯗ ꯑꯣꯖꯥꯒꯤ ꯄꯥꯎꯇꯥꯛꯇꯨ ꯏꯟꯈꯤꯗꯕꯗꯒꯤ ꯃꯍꯩꯅꯤꯀꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯣꯜꯃꯨ ꯂꯩꯈꯤ꯫
Aduga Sauton di Ojana haiba inbanina matam chana thabak tawbagidamak magi punsida nungai yaifana panba haibado oikhirami. Matang asida aigi wari asi lusinjari khwai punamuku thagatsari.